Houjik phawbagi oina anaconda hariba lin makal asina malem asida leiriba lin makal singdagi khwaidagi chaoba lin makal amani haina kanari. Lin makal asi phit kya manum sangi amati san sajigumba saati irai laina yotpa ngami. Somna khangbirabra. Malem asida dinosaurs na hek mutkrabagi matungda TITANOBOA haiba lin makal ama leirami. Hariba lin makal asi houjik pangliba anaconda asitagi saruk kaya hena chaoba hele. TITANOBOA hariba lin asi ngasi phawda malemda leikiba khwaidagi chaoba lin makal amani. Maram asina hariba TITANOBOA lin makal asi monster snake natraga khwaidagi satiba lin makal amani haina hainaribani. Karigumba TITANOBOA hariba lin asina prithvi asida hinglamba thoklaba aduga somna khangawdana hariba lin asi oknaraba som kamdawgani. Daily Dose Manipur na mayambu ahanba magtada taramna okchani ngasi mayamgidamakta pudun laksiriba anawba topic prithibida leiramba khwaidagi chaoba lin makal TITANOBOA channel asida nauna lakbiriba viewers singna channel asibu support tawiyu amadi subscribe button da click amamamtang nambiduna asigumlaba yam interesting oiraba video kya ama soidina yengbiyu ngasi phawbada TITANOBOA hariba lin asi prithibigi lemaidagi chahi lakh kya gi mamangdagi mutkre haina thajanari amadi dinosaurs matamda leiramba sa makal sing ngasidagi chahi crore lising tarukki mamangda prithibida asteroid tasinduna loin tumna mangki prithibigi lemaidagi dinosaurs na mangkrabagi matungda makal kya gi jiba sing mathang thorani matam maduda TITANOBOA hariba lin makal asisu prithibigi lemaidi hinglaki hariba lin makal asi lingi bua family gi belong tawi bua hariba lin makal asi yamna chaw sangba lin makal singni aduga lin makal asidi mahusu chende TITANOBOA asi houjiki matamda Amazon jungle da leiriba anaconda lin makal asigi forefather ni hainasu longnai matam maduda hariba lin makal asibu atopa achawa jibana phawba yamna kinarami TITANOBOA asi American continent ayamana phanglami hariba lin makal asi Amazon hariba yamna songkraba rainforest aduda leirami ngasi phawda hariba Amazon rainforest asida aikoina khangdaba achawa lin makal kya amasu leiramloi hainingai leite maramdi ngasi phawda pak chawkraba Amazon gi turel sing scientist singna thijinba mapung phaba ngamdribani matam ayambada hariba lin makal asi ising manungda leigali adubu 2018 da American scientist kharana ngasi phawba TITANOBOA hariba lin makal asi prithibida leiri haibagi claims tawba leikrani TITANOBOA asi aduki matik chawi chawkraba gumbirbu irai laina TITANOBOA na yotuna chathokpasu ngami mahosana TITANOBOA hariba lin makal asi phit yankai phawba sangi aduga marakna phit mari mukpakani hariba lin makal asi keji lising amaga chani phawbus lumgani haina scientist singna panari Houjik Amazon rainforest da phangliba chawre hariba anaconda sing asi chawrakna phit 15 dagi kun phawba sangi aduga ngasi phawda khwaidagi chawba prithibida phangba anaconda asi supnagi phit 18 kat sangi mahosagi honglakpa akanba safuda dinosaurs ka loinana TITANOBOA su prithibidagi mangkraina thajaki adubu yamna ngagliba amadi thajaba yabda scientist singna asumna hai Houjiksu TITANOBOA lin asi Amazon rainforest ki chawraba turel manungda leiri haiba wafam asini wafam asisu thajaba yaba wafam ama oibe yai maramdi Amazon rainforest ki turel sing asi ngasi phawba yamna mystery oiba amadi thijanba loiba ngamtriba mafam amasuni Amazon river asigi asangba asi 6800 km dagi helibani aduna somna amutang khanbiyu Houjiksu khangma ngamdriba kaya ama river asigi manungda leiramga dawribani TITANOBOA asi ihan hanba oina 2000 gi hawrpa aduwaida Smithsonian Tropical Research Institute amadi University of Florida gi satra singna discover tawki mata maduda TITANOBOA gi fossils 186 Northern Colombia gi La Gojira gi coal mine dagi phangba ngamki matau asumna scientist singi yamna honaba thijinba leptaba aduna yamna sathiba amuktasu ukhitriba yamna chawba lin makal amagi sakpham adu sagatpa ngamki amadi history gi record book ta anuba lin gi size amasu hapsinba ngamki scientist singna saru amamamta punsinduna semgatpa saktam adu ubada yamna angakpa ma oinaki maramdi adu chawkraba phit yankai pawa sanglamba yaba lin makal ama prithvi asida su leirami haiba asini
Size ki matung ina lin aduna chaurakna kilogram 1200 phaw sulum lamba ya hena panari. Lin asigi makuk ki saruk adun su taki madudi lin makal asina nga phaduna chabda yamna haisinglami haibasu. TITANOBOA hariba lin makal asina Paleocene epochs hariba matam maduda prithvi da leirumki. Matam madu dinosaurs na prithvi gi leimaidagi mangkiba matungi matamni. Matam madudadi prithvi asisu yamna sarami amadi masina maram oiraga achawa chawa reptiles kya gi yamna ideal oiba habitat amasu oinarami. Matam maduda prithvi gi temperature asisu 90 degrees Celsius fawba yorami amadi masina maram oiraga TITANOBOA gi di yamna khudong chaba temperature ama oiduna fit yankai fawba chawna malem asida maning makhatamna lerki. Adubu aduk chawkraba lamba leitraba lin makal asina matau kramna prithvi gi leimai estegi mangkrab. Video asina makha chatharakuda amuk punna khangminase. Masigi maram scientist singna asumna panai. Matam gi matungina prithvi asigi asaba takmatamna hantaraktuna yamna ingba mapam ama oiraki. Asumna prithvi asina aingba mapam ama oirakpa asina su TITANOBOA na prithvi gi leimai degi mangkibagi achauba maram ama oiki. Hairiba lin makal asi yamna chawjarabasu mahu chenba lin makal amadi oiramde. Adubu mahu chenjadrabasu kallaba maya adugi sakti gi mamangda jiba amatana leptuna leiba ngamkide. Lin asina chikpada piba force asi 400 pound per square inch ni haina panari. Asuk kallaba force asi gi mamangda saru sayang kumba ut oina onba tabani. Yamna interesting oiriba fake amana TITANOBOA na aduki matik chawjarabasu machinjakti ka hena chasinde. Gumbir gumba achauba sa ama yotkiba aduna chahi chuppa chatle amadi matam ayambada ising manungda su leikali. Ising manungda phangliba achauba gumbir amadi nga kyade TITANOBOA gi yamna pamjaba chinjak amasu oirami. Matang asida mayamgi wakhalda karigidamakta lin makal asibu TITANOBOA haina kaurumlebuna haina suiduna khanbiramgani. Yamna chumme haiba lin makal asi yamna maming chatpa Titanic ship ki maming lauduna thonkibani. TITANOBOA su Titanic ship kumna yamna matik magun leiba jiba ma oiramki. Yamna chawgi matik houjik prithvi asida phangliba anaconda gumna ising manungda matam yamada leiba pamami. Scientist singna panari madudi prithvi asida sagalakpagi chang nomogi asum henglakpa asina maram oiraga TITANOBOA gumba achauba jiba kya amasu nahonana thorpagi oithokpa lei haina. Adubu houjik TITANOBOA asi hingli natraga mangkhra habadi claim tawriba scientist makoi khaktana asingba wari adu khangni. Adubu masimadi chumle. Chaoba Amazon river gi manungda TITANOBOA gumba lin makal thijinba haibasidi oithokti haiba. Adubu mioi kharanadi ukhre haiduna claim chu tawmari. Maraktasu lin asina Amazon turelda thorpagi viral video su internet hek thoreni. Karigumba ngasisu TITANOBOA na Leiramba tarabadi. Houjik ki oina achauba sathiba lin ama oiriba anaconda asidi TITANOBOA gi mamangdadi apikwa linga chap manaragani. Matang asida Daily Dose Manipurna mayamdagi kainaba yathakni sari amadi asigumlaba mystery oiraba amadi yam interesting oiraba video kya ama makatana puduna laksaki amadi channel asibu support tawbi amadi video asibusu like share tawbi.